Chahiyasigi October natraga November da Assembly Mikhal Pangthoknaba Thorang Tauriba India ge politics ta yamna maru oiba state singe manungda amasu oiriba Bihar Electoral Roll ge Special Intensive Revision SIR da Nepal amadi Bangladesh leba ki miyoi khakta natana Bihar state ka yamna lapna na Manipur ga thangnana leiriba Myanmar ge miyoi kaya Electoral Roll da Yaoba booth level officer BLO Singna Khengnare Hairi Loinana makhoi sing adu inquiry amagi matungda electoral roll da gi lauthok yai haina election commission gi source amana hairi haina dekan herald gi report amana hairi pawdu gi matungina atopa leba ki miyoi sing adu gi maming mathang thagi tang amagi matungda pangthokadaba inquiry amagi matung September 13 da fongadoriba Bihar gi final electoral roll da yauroi hairi adumoinamak election commission of India gi maikai dagi hairiba voter sing asigi chapchaba masing khanghalakpa leitri hairi Chahi asigi June kunmari fawbada India gi voter amoina register tawrakhiba singidamak BLO singna yumthong khuding chatuna enumeration form yenthokpa amadi laukhatpa chatpada atopa leiba ki miyoi kaya electoral roll da yaure haiba khanglakibani matang asida panba yabadi Bihar state ki oina voter crore taret ka lakh 38 rom leiduna handak pangthokodoriba mikhal asida saruk yagadori